ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯡꯕ ꯁꯝꯖꯦꯠꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯌꯥ ꯅꯛꯅ ꯇꯥꯕ ꯁꯅꯥꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯈꯨꯜ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯈꯨꯜꯂꯥꯛꯄ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯁꯅꯥꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯀꯨꯃꯨ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯀꯥꯃꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯁꯅꯥꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯏꯁꯣꯔ ꯑꯃꯒꯨꯝ ꯂꯧꯅꯩ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯥ ꯃꯈꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯀꯨꯃꯨꯁꯤꯕꯨ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯁꯅꯥꯈꯨꯜ ꯑꯁꯤꯗ ꯂꯩꯈꯝꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯈꯝꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯁꯣꯜꯂꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯇꯣꯡꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯃꯆꯥꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯝꯇꯣꯟꯗꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯈꯩꯅ ꯑꯀꯨꯃꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯁꯦꯟꯅꯖꯗꯨꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯂꯩꯈꯝꯇꯣꯟ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯆꯠꯅꯤꯡꯂꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ, "ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯗ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯏꯃꯥꯅ ꯈꯪꯕꯤꯔꯕꯗꯤ ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ." "ꯀꯔꯤꯅꯣ ꯏꯆꯥꯅ ꯏꯃꯥꯒꯤ ꯏꯐꯝꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯗꯨꯕꯣ? ꯏꯃꯥꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ." "ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯎꯃꯪꯒꯤ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯕ ꯉꯝꯗ꯭ꯔꯤꯅꯤ ꯏꯃꯥ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯑꯩ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯅꯣꯡꯃꯇ ꯍꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯑꯀꯨꯃꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯥꯗꯥꯟꯕ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯕꯤꯔꯕꯗꯤ ꯅꯆꯥꯒꯤ ꯏꯐꯝꯗ ꯇꯥꯛꯄꯤꯌꯨ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯩꯍꯥꯎꯇꯣꯡꯕꯤ ꯃꯄꯨꯔꯣꯏꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ, "ꯉꯁꯤꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯥꯗ ꯏꯃꯥꯅ ꯂꯤꯔꯒꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯀꯨꯃꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯝꯊꯤꯔꯕ ꯀꯩꯖꯥꯎ ꯀꯌా, ꯂꯝꯍꯨꯏ ꯀꯌా ꯍꯥꯠꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯄꯥꯕꯨꯡꯅ ꯅꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯕ, ꯂꯥꯏꯑꯣꯏꯔꯕ, ꯇꯝꯊꯤꯔꯕ ꯁꯥ ꯀꯌా ꯂꯩꯕꯇ ꯅꯠꯇꯅ ꯁꯥꯍꯤꯡꯁꯥꯕ ꯎꯄꯥꯜ ꯀꯌా ꯍꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕꯅ ꯃꯪꯂꯩꯕꯥꯛ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ." ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯈꯝꯇꯣꯟꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯂꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ, "ꯏꯃꯥ, ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕꯤꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯕꯨ ꯃꯪꯂꯩꯕꯥꯛ ꯑꯃꯒꯨꯝꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ?" ꯂꯩꯍꯥꯎꯇꯣꯡꯕꯤꯁꯨ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯨꯅ, "ꯏꯃꯥ, ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯏꯃꯥꯒꯤ ꯇꯥꯕꯨ ꯃꯅꯨꯡꯗ ꯐꯤꯉꯥꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯃꯐꯝ ꯑꯗꯨ ꯈꯪꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯅꯄꯥꯕꯨꯡ ꯑꯗꯣ ꯍꯤꯡꯂꯤꯕꯔꯥ ꯁꯤꯈ꯭ꯔꯕꯔꯥ ꯈꯪꯗꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯗ ꯅꯠꯇꯅ ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯃꯤꯑꯣꯏ 3ꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯅ ꯅꯪ ꯅꯄꯥꯕꯨꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯈꯛ ꯈꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯜꯂꯕꯤ ꯏꯃꯥ ꯏꯊꯟꯇ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯉꯝꯂꯣꯏꯅꯦꯍꯦ ꯏꯃꯥꯒꯤ ꯂꯥꯏꯈꯝ." ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯈꯝꯇꯣꯟꯒꯤ ꯅꯤꯡꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯍꯟꯗ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯖꯗꯨꯅ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯇꯦꯡꯗꯨꯅ ꯇꯞꯅ ꯂꯩꯈꯝꯇꯣꯟꯅ, "ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯅꯆꯥꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯒꯤ ꯌꯥꯊꯪ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤ ꯏꯃꯥ꯫
ꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯟꯕꯥꯡꯗ ꯃꯉꯣꯟ ꯃꯤꯅꯣꯛ ꯂꯩꯇꯦꯡꯂꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯥꯔꯤ꯫ ꯃꯄꯥꯕꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯅꯤꯡ, ꯃꯃꯥ ꯃꯥꯒꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ ꯂꯩꯖꯔꯤꯕ ꯑꯗꯣ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯇꯣꯟꯕꯤ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯃꯤꯟꯅ ꯀꯞꯅ ꯀꯞꯅ ꯂꯩꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯣ ꯊꯦꯝꯖꯤꯟꯖꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ? ꯄꯥꯕꯨꯡ ꯃꯥꯅ ꯄꯥꯝꯂꯝꯕ ꯑꯗꯨꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯕꯨꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥꯅꯦ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯊꯣꯛꯂꯕꯗꯤ ꯁꯣꯜꯂꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯀꯝꯗꯧꯕ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯥꯟꯒꯅꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯗꯤ ꯊꯨꯡꯍꯜꯂꯒꯦ꯫ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯤꯗꯨꯅ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ꯫ ꯁꯤ ꯈꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯝꯊꯤꯔꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯄꯤ ꯀꯌꯥꯅ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯅ ꯎꯃꯪ ꯑꯗꯣ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯁꯥꯋꯣꯝ ꯑꯃꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯋꯥꯡꯂꯕ ꯎꯔꯦꯜ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯕꯤ, ꯁꯛꯇ ꯆꯨꯗ ꯇꯥꯏꯕꯪ ꯁꯨꯝꯍꯠꯄ ꯉꯝꯂꯕꯤ, ꯃꯃꯤꯠ ꯑꯅꯤꯅ ꯁꯪꯂꯤ ꯁꯪꯂꯤ ꯍꯧꯗꯣꯡ ꯃꯤꯇꯥ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯆꯣꯡꯊꯔꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕ ꯁꯥꯑꯣꯝ ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯂꯩꯈꯥ ꯑꯗꯨꯗ ꯙꯝ ꯙꯝ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯇꯨꯝꯂꯕ ꯊꯧꯔꯕ ꯃꯌꯥ ꯑꯅꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯁꯥꯑꯣꯝ ꯑꯗꯨꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯐꯠ ꯆꯤꯛꯇꯨꯅ ꯏꯈꯦꯡ ꯑꯗꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ, ꯂꯣꯏꯖꯤꯡꯈꯣꯟꯕꯤ, ꯏꯅꯨꯡ ꯉꯥꯜꯂꯛꯇꯧꯔꯦ, ꯑꯩꯈꯣꯏ ꯍꯜꯂꯁꯤ꯫ ꯂꯣꯏꯖꯤꯡꯈꯣꯟꯕꯤꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯎꯔꯩꯅꯣ, ꯅꯪꯕꯨ ꯅꯄꯨꯛ ꯊꯜꯂꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯁꯥꯑꯣꯝ ꯑꯁꯤꯒꯤ ꯏꯈꯦꯡꯁꯦ ꯈꯔ ꯊꯛꯈꯣꯂꯥꯛꯑꯣ꯫ ꯑꯩꯒꯤꯗꯤ ꯄꯨꯛ ꯊꯜꯂꯦ꯫ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯁꯤꯃꯗꯤ ꯏꯄ꯭ꯋꯥꯒꯤ ꯄꯨꯕꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯥꯔꯛꯄꯅꯤ꯫ ꯂꯥꯛꯑꯣ, ꯏꯅꯨꯡ ꯉꯥꯜꯂꯛꯄ ꯇꯥꯔꯦ, ꯑꯩꯈꯣꯏ ꯍꯜꯂꯁꯤ꯫ ꯁꯤ ꯍꯥꯏꯅꯗꯨꯅ ꯂꯣꯏꯖꯤꯡꯂꯦꯟꯕꯤꯁꯨ ꯁꯥꯑꯣꯝ ꯑꯗꯨ ꯃꯔꯦꯡꯁꯨꯝꯗ ꯊꯥꯡꯒꯠꯂꯒ ꯂꯥꯛꯂꯗꯨꯅ ꯃꯤꯑꯣꯏ ꯇꯔꯥꯅ ꯀꯣꯜꯂꯁꯨ ꯊꯨꯡꯂꯔꯣꯏꯗꯕ ꯎꯔꯦꯜ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯥꯗ ꯃꯈꯨꯠꯅ ꯉꯥꯏꯍꯥꯛ ꯊꯝꯕꯗ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯗ ꯂꯪꯕ ꯉꯥꯜꯂꯕ ꯑꯉꯛꯄ ꯊꯣꯡꯖꯥꯎ ꯃꯥꯟꯕ ꯑꯃ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯅꯤ ꯑꯗꯣ ꯑꯉꯛꯄ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨꯒꯤ ꯍꯥꯡꯗꯣꯔꯛꯄ ꯑꯉꯛꯄ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯆꯥꯎꯔꯕ ꯑꯔꯣꯟꯕ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯝꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯤ꯫ ꯉꯝꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯤ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯊꯈꯤꯗꯨꯅ ꯎꯖꯥꯎ ꯀꯌꯥꯗ ꯅꯞ ꯅꯞꯇꯨꯅ ꯆꯣꯡꯗꯨꯅ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯣꯟꯕ ꯂꯩꯕꯥꯛꯁꯤꯗꯁꯨ ꯃꯤꯑꯣꯏꯕꯗꯤ ꯃꯥꯟꯕ ꯏꯈꯦꯡ ꯊꯛꯄ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯎꯕ ꯌꯥꯗꯕ ꯀꯥꯡꯂꯨꯞ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯈꯦꯡ ꯊꯛꯄ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯃꯥꯡꯉꯩ ꯃꯇꯝ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯑꯃꯅꯤ꯫ ꯑꯃꯝꯕꯗꯒꯤ ꯄꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯛꯁꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯒꯨꯝ ꯁꯛꯇꯤ ꯂꯩꯔꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯤꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯃꯃꯤꯠ ꯊꯛꯄ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯇꯤ ꯁꯥ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏꯈꯦꯡ ꯑꯁꯤ ꯊꯛꯇꯨꯅ ꯍꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯥꯞꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯦ ꯇꯝꯊꯤꯕ ꯁꯥꯁꯤꯡ ꯑꯃꯗꯤ ꯁꯍꯤꯡ ꯆꯥꯕ ꯄꯥꯝꯕꯤ ꯀꯌꯥ ꯍꯧꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯐꯝꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯀꯅꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯨꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯉꯁꯤꯃꯛꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥꯒꯤ ꯌꯥꯊꯪꯅ ꯂꯨꯝꯕ ꯍꯦꯟꯕ ꯂꯥꯏꯈꯝꯇꯣꯟ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗ ꯆꯠꯄꯁꯨ ꯆꯠꯅꯤꯡ ꯆꯠꯄꯁꯨ ꯉꯝꯗ ꯂꯩꯖꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕ ꯃꯃꯥ ꯂꯩꯍꯥꯎꯇꯣꯟꯕꯤꯁꯨ ꯃꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯄꯥꯕꯨꯡ ꯅꯧꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯁꯣꯜꯂꯕꯤ ꯃꯃꯥ ꯃꯥꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯃꯆꯤꯟꯅ ꯀꯥꯡꯊꯣꯔꯛꯇꯕ ꯃꯆꯥꯅꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯁꯦ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯩꯍꯥꯎꯇꯣꯟꯕꯤ ꯃꯥꯁꯨ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯀꯌꯥ ꯀꯥꯏꯔꯛꯂꯤ꯫
ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯕꯗ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ ꯏꯆꯥꯗꯤ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯈꯨꯔꯧ ꯁꯨꯝ ꯊꯥꯡꯗꯨꯅ ꯂꯩꯕꯁꯦ ꯏꯃꯥ ꯄꯥꯝꯂꯛꯇ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦꯗ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅ ꯅꯆꯥ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕꯅꯤ ꯋꯥꯈꯜ ꯋꯥꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯉꯝꯂꯤꯕ ꯃꯈꯩ ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯅꯤ ꯏꯃꯥ ꯍꯥꯏ ꯑꯉꯥꯎꯕ ꯏꯃꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯅꯦ ꯏꯃꯥꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯦ ꯃꯥꯡꯒꯤ ꯂꯝꯕꯤꯗ ꯁꯥꯡꯈ꯭ꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇꯗꯤ ꯏꯃꯥꯅ ꯊꯨꯡꯍꯜꯂꯝꯒꯦ ꯈꯜꯂꯤꯗꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯍꯥꯎꯇꯣꯟꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯧꯒꯠꯈꯤꯗꯨꯅ ꯃꯥꯒꯤ ꯇꯕꯨꯅꯨꯡꯗꯒꯤ ꯐꯤꯉꯥꯡꯅ ꯐꯖꯅ ꯌꯣꯝꯁꯤꯜꯂꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯂꯥꯏꯈꯝꯇꯣꯟ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯖꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯂꯩꯍꯥꯎꯇꯣꯟꯕꯤ ꯃꯃꯣꯟ ꯅꯣꯛꯆꯩ ꯃꯥꯅ ꯄꯥꯏꯔꯝꯕ ꯐꯤꯉꯥꯡꯅ ꯌꯣꯝꯁꯤꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯥꯏꯗꯣꯔꯛꯄꯗꯗꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯂꯥꯏ ꯀꯌꯥ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯃꯒ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄ ꯈꯔ ꯌꯥꯝꯅ ꯄꯤꯛꯄ ꯎꯅ ꯁꯥꯕ ꯄꯣꯠꯁꯛ ꯑꯃꯒ ꯑꯣꯏꯔꯝꯃꯤ ꯂꯥꯏꯈꯝꯇꯣꯟ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯔꯥ ꯃꯥꯅꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯤ ꯄꯤꯔꯤꯕ ꯄꯤꯛꯂꯕ ꯎꯅ ꯁꯥꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯦ ꯍꯥꯡꯗꯣꯛꯄꯒ ꯌꯣꯠꯅ ꯁꯥꯕ ꯇꯨꯝꯂꯕ ꯌꯥꯒꯤ ꯃꯑꯣꯡ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯕꯅꯤ ꯏꯆꯥꯅ ꯅꯄꯥꯕꯨꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯄ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯁꯤ ꯅꯪꯒꯤ ꯌꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯗꯨꯅ ꯃꯥꯅ ꯄꯥꯏꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯅ ꯉꯁꯤ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯪꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯎꯀꯣ ꯃꯁꯤ ꯅꯠꯇꯅ ꯏꯃꯥꯒꯤꯗꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯄꯤꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯄꯥꯕꯨꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯖꯗꯨꯅ ꯏꯆꯥꯅ ꯑꯀꯨꯝꯃꯨ ꯑꯣꯏꯕ ꯉꯝꯖꯔꯨꯀꯣ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯇꯣꯟꯕꯤ ꯀꯞꯅ ꯀꯞꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤꯔꯛꯏ ꯂꯥꯏꯈꯝꯇꯣꯟꯁꯨ ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯐꯦꯠꯇꯧ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯒꯤ ꯏꯆꯦꯜ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯖꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯖꯔꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯈꯝꯇꯣꯟ ꯃꯥꯒꯤ ꯆꯥꯎꯔꯕ ꯊꯥꯡꯄꯥꯛ ꯑꯗꯨ ꯃꯅꯝꯗ ꯌꯥꯟꯁꯤꯟꯗꯨꯅ ꯃꯃꯥꯅ ꯃꯐꯝꯗ ꯄꯤꯕꯤꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯐꯤꯉꯥꯡꯅ ꯌꯣꯝꯁꯤꯜꯂꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯅꯕ ꯊꯣꯔꯛꯂꯦ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯏꯃꯥ ꯅꯆꯥ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯈꯣꯡꯁꯥꯟꯖꯔꯒꯦ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯇꯨꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯁꯤꯀꯣ ꯏꯃꯥ ꯅꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯖꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯛꯏ ꯂꯩꯍꯥꯎꯇꯣꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯅꯧꯅ ꯂꯪꯊꯣꯛꯄꯤꯔꯝꯕꯅ ꯍꯔꯥꯎꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅ ꯑꯃꯨꯛ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯕꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯋꯥ ꯑꯃꯗ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯆꯔꯤ ꯁꯤꯟꯊꯔꯛꯂꯤꯕ ꯂꯩꯍꯥꯎꯇꯣꯟꯕꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯕꯤꯗꯥꯏ ꯄꯤꯔꯛꯏ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯄꯥꯕꯨꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯂꯩꯍꯥꯎꯇꯣꯟꯕꯤ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗꯒꯤ ꯃꯆꯥꯅ ꯃꯃꯤ ꯁꯥꯝꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ ꯃꯆꯥꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕ ꯃꯇꯝꯗ ꯂꯩꯍꯥꯎꯇꯣꯟꯕꯤ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯎꯃꯪ ꯀꯌꯥ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯂꯦꯞꯇꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯈꯔ ꯇꯥꯕ ꯃꯩꯈꯨ ꯈꯔ ꯀꯥꯕ ꯎꯔꯛꯄꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯥꯡꯗ ꯈꯨꯜ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯐꯔꯦ ꯉꯁꯤ ꯑꯍꯤꯡ ꯉꯁꯤꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯒꯦ
ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯂꯥꯏꯈꯝꯇꯣꯟ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯔꯥꯎꯅ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯂꯥꯏꯈꯝꯇꯣꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯑꯣꯏꯕ ꯇꯥꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯊꯥꯡ ꯇꯥ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯤꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯂꯩꯈꯝꯇꯣꯟ ꯊꯤꯟꯊꯗꯦ ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥ ꯀꯌꯥ ꯍꯥꯠꯅꯕ ꯇꯥꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯂꯨꯔꯦꯜ ꯀꯛꯄꯅ ꯀꯛꯄ ꯃꯈꯨꯠ ꯃꯈꯣꯡ ꯀꯛꯄꯅ ꯀꯛꯄ ꯇꯧꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯐꯔꯕ ꯃꯤꯑꯣꯏ ꯃꯤꯇ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯂꯦꯞꯇꯅ ꯍꯥꯠꯂꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌా ꯑꯗꯨ ꯀꯤꯗꯨꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯃꯇꯨ ꯁꯣꯟꯅ ꯀꯞꯇꯨꯅ ꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯤꯕ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ "ꯏꯕꯨꯡ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯕꯇ ꯅꯠꯇꯅ ꯃꯨꯠꯀꯗꯧꯔꯕ ꯌꯥꯏꯐ ꯈꯨꯜ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡꯕꯤꯕꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯈꯝꯇꯣꯟ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯆꯤꯡ ꯂꯦꯝꯂꯕꯤ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯨ ꯀꯨꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯀꯌꯥ ꯑꯗꯨ꯫ ꯏꯆꯜ ꯍꯥꯏꯅ ꯆꯤꯡꯒꯣꯏꯒꯤꯀꯣ ꯏꯆꯜꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ꯫ ꯏꯆꯜꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯈꯨꯜꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯂꯥꯏꯈꯝꯇꯣꯟꯗ ꯌꯦꯡꯂꯗꯨꯅ "ꯅꯆꯜ ꯑꯩꯒꯤ ꯃꯤꯡꯂꯦꯟꯗꯤ ꯁꯖꯤꯛꯂꯩꯃ ꯍꯥꯏꯅ ꯀꯧꯖꯩ꯫ ꯌꯥꯏꯐ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯂꯥꯏꯔꯦꯡ ꯉꯝꯕ ꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯧ ꯁꯖꯤꯛꯂꯩꯃꯅꯤ." ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯃꯣꯟ ꯅꯣꯛꯆꯗꯨꯅ ꯇꯞꯅ ꯁꯖꯤꯛꯂꯩꯃꯕꯨ ꯌꯦꯡꯂꯗꯨꯅ "ꯑꯣꯍꯣ, ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯔꯨꯗ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃ꯫ ꯑꯩꯕꯨ ꯉꯁꯤ ꯑꯍꯤꯡ ꯉꯁꯤꯃꯇꯪꯗꯤ ꯅꯈꯣꯏꯒꯤ ꯌꯥꯏꯐ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯖꯒꯦ꯫ ꯏꯆꯜꯅ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯌꯥꯕꯗꯣ ꯂꯧꯕꯤꯌꯨ." ꯂꯥꯏꯈꯝꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯖꯤꯛꯂꯩꯃ ꯃꯄꯤ ꯏꯔꯥꯆꯦꯟ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡ ꯂꯥꯏꯔꯦꯡꯉꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ "ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯥꯗꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ꯫ ꯏꯕꯨꯡ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯌꯥꯏꯐ ꯈꯨꯜꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯂꯥꯏꯔꯦꯡꯉꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛꯂꯩꯃ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯃꯅꯤꯡ ꯇꯝꯂꯛꯏ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯎꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯥꯏꯔꯦꯡꯉꯝꯕꯒꯤ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯁꯖꯤꯛꯂꯩꯃꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯁꯖꯤꯛꯂꯩꯃ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯜ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯀꯞꯂꯝꯂꯒ ꯁꯤꯟꯊꯔꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯂꯥꯏꯈꯝꯇꯣꯟꯗ ꯌꯦꯡꯂꯒ "ꯏꯕꯨꯡꯅ ꯂꯩꯕꯤꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤꯌꯨ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯏꯕꯨꯡꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯟꯖꯔꯕꯅꯤ꯫ ꯏꯕꯨꯡꯅ ꯂꯩꯕꯤꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯈꯨꯜ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯁꯖꯤꯛꯂꯩꯃꯅ "ꯅꯈꯣꯏ ꯈꯔꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨꯔꯁꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯑꯃꯥꯡ ꯑꯇꯥꯅ ꯊꯜꯂꯕ ꯈꯨꯟꯒꯤ ꯌꯨꯝꯀꯩꯁꯤꯡ ꯑꯁꯦ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯨꯔꯣ." ꯁꯖꯤꯛꯂꯩꯃ ꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯣꯜ ꯆꯟꯕ ꯑꯗꯨ ꯂꯣꯏꯕꯒ ꯑꯇꯦꯛ ꯑꯀꯥꯏꯅ ꯊꯜꯂꯕ ꯌꯨꯝꯀꯩ ꯀꯌꯥ ꯑꯗꯣ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯁꯖꯤꯛꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯡ ꯑꯇꯥꯅ ꯊꯜꯂꯕ ꯌꯥꯏꯐ ꯈꯨꯜꯒꯤ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯈꯔ ꯁꯦꯝꯖꯤꯜꯂꯝꯂꯒ ꯁꯖꯤꯛꯂꯩꯃ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯖꯤꯛꯂꯩꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤ. ꯏꯕꯨꯡꯕꯨ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯁꯅꯥꯈꯨꯜ ꯍꯥꯏꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯏꯆꯜ꯫ ꯑꯩꯒꯤ ꯃꯤꯡꯅ ꯂꯥꯏꯈꯝꯇꯣꯟ ꯀꯧꯏ꯫ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯗ ꯏꯆꯜ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯅꯤ." "ꯑꯣ, ꯑꯗꯣ ꯏꯕꯨꯡꯅ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯅꯆꯜꯗꯁꯨ ꯇꯥꯛꯄꯤꯌꯨ." "ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯖꯤꯛꯂꯩꯃ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯏꯈꯝꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ "ꯏꯕꯨꯡꯒꯤ ꯄꯟꯊꯧ ꯑꯗꯣ
ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯔꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯑꯃꯗꯤ ꯂꯥꯏꯑꯣꯏꯔꯕ ꯇꯝꯊꯤꯔꯕ ꯁꯥ ꯀꯌꯥ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯨꯜꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯪꯅꯔꯤꯕ ꯑꯀꯨꯃꯨ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯅꯥꯈꯨꯜꯒꯤ ꯑꯣꯏꯅꯗꯤ ꯂꯨꯆꯤꯡꯕ ꯈꯨꯂꯥꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯀꯨꯃꯨ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯐꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯌꯥꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯕꯗ ꯅꯠꯇꯅ ꯁꯅꯥꯈꯨꯜꯕꯨ ꯑꯀꯨꯃꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯃ ꯂꯩꯕꯅꯤꯅ ꯈꯨꯂꯥꯛꯄ ꯃꯥꯒꯤ ꯃꯃꯣꯝ ꯅꯪꯒꯤ ꯄꯟꯊꯧꯅ ꯅꯣꯡꯒꯥꯈ꯭ꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯑꯣꯏꯍꯧꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯨꯜ ꯑꯗꯨꯗꯗꯤ ꯑꯀꯨꯃꯨ ꯑꯃꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯃꯥꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯟꯅ ꯑꯀꯨꯃꯨ ꯑꯗꯨꯃꯛ ꯑꯣꯏꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯀꯨꯃꯨ ꯑꯃꯨꯛ ꯑꯣꯏꯕ ꯌꯥꯏ꯫ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯥ ꯀꯌꯥꯅ ꯑꯀꯨꯃꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯁꯛ ꯑꯗꯨꯅ ꯑꯀꯨꯃꯨ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯕꯨ꯫ ꯑꯁꯨꯝꯅ ꯁꯅꯥꯈꯨꯜꯒꯤ ꯃꯔꯨꯑꯣꯏꯕ ꯆꯠꯅꯕꯤ ꯑꯗ ꯂꯥꯏꯈꯝꯇꯣꯟꯅ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯐꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯣ ꯏꯕꯨꯡꯅ ꯄꯟꯈꯤꯕ ꯑꯀꯨꯃꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯅꯣ ꯏꯕꯨꯡ? ꯑꯀꯨꯃꯨ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯨꯜꯒꯤ ꯁꯥ ꯉꯥ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯈꯟꯗꯨꯅ ꯑꯀꯨꯃꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯤꯡꯊꯣꯜꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯄꯟꯊꯧꯅ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯇꯝꯊꯤꯕꯅ ꯊꯜꯂꯕ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯁꯨ ꯑꯩꯒꯤ ꯄꯟꯊꯧ ꯑꯃꯗꯤ माꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡꯗ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯜꯂꯕꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯄꯟꯊꯧ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯗ ꯅꯠꯇꯅ ꯄꯟꯊꯧ ꯃꯥꯅ ꯄꯥꯝꯕꯤꯔꯝꯕ ꯑꯀꯨꯃꯨ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤꯗꯃꯛ ꯑꯩꯁꯨ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯗꯨ ꯋꯥ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯁꯤꯔꯤ ꯁꯤꯔꯤ ꯇꯞꯅ ꯍꯣꯟꯕ ꯁꯣꯔꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯂꯩꯈꯝꯇꯣꯟ ꯃꯃꯥꯏ ꯂꯩꯁꯤꯡꯗꯨꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯌꯦꯡꯂꯛꯄꯗꯗꯤ ꯁꯖꯤꯛ ꯂꯩꯃꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥꯒ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥꯅ ꯊꯜꯂꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯨꯕꯒꯤ ꯑꯋꯥꯕ ꯑꯗꯨꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯑꯋꯥꯕ ꯑꯃꯇ ꯈꯪꯗ ꯂꯥꯏꯈꯝꯇꯣꯟꯒꯤ ꯂꯦꯡꯖꯨꯝꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯏꯈꯝꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯤ ꯁꯖꯤꯛ ꯂꯩꯃꯒꯤ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯃꯁꯤ ꯂꯦꯡꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯁꯖꯤꯛ ꯂꯩꯃꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯃꯥꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯆꯩꯅꯥ ꯀꯌꯥ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯂꯦꯡꯖꯨꯝꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯇꯨꯝꯖꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯃꯇꯥ ꯎꯔꯦꯅꯨꯡꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯎꯃꯪꯗ ꯊꯣꯔꯛꯇꯨꯅ ꯁꯥꯗꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯑꯗꯨꯃꯛ ꯊꯣꯔꯛꯏ꯫ ꯆꯥꯎꯔꯕ ꯂꯝꯍꯨꯏ ꯑꯃꯒꯤ ꯃꯕꯨꯛ ꯁꯦꯒꯥꯏꯗꯨꯅ ꯏꯈꯦꯡ ꯑꯗꯨ ꯊꯛꯃꯤꯟꯅꯔꯝꯕꯗꯩ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯍꯧꯒꯠꯈꯤꯗꯨꯅ ꯇꯥꯝꯅ ꯎꯔꯤꯕ ꯇꯝꯄꯥꯛ ꯂꯝꯗꯝ ꯑꯗꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯔꯦꯅꯨꯁꯨ ꯇꯞꯅ ꯃꯇꯥ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥ? ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯝꯄꯥꯛ ꯂꯝꯗꯝ ꯂꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅꯇ ꯂꯩꯔꯤꯕ ꯑꯗꯨꯕꯨ? ꯅꯪꯒꯤꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯈꯦꯡ ꯊꯛꯅꯤꯡꯂꯛꯄꯒꯤ ꯃꯥꯜꯂꯤꯗ"꯫ ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯂꯣꯏꯖꯤꯡꯈꯣꯡꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯇꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ "ꯏꯇꯥ, ꯃꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯗ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯎꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯄꯤꯕꯤꯔꯝꯂꯤꯕ ꯃꯨꯠ ꯅꯥꯏꯗ꯭ꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤꯀꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯖꯔꯝꯂꯕꯗꯤ ꯑꯍꯤꯡꯗ ꯈꯛ ꯎꯔꯤꯕ ꯁꯛꯇꯝ ꯀꯌꯥꯁꯦ ꯏꯅꯨꯡ ꯉꯥꯜꯂꯕ ꯃꯇꯝꯗꯁꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯝꯒꯅꯤꯀꯣ? ꯀꯜꯂꯛꯏꯀꯣ ꯏꯇꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ"꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯤ꯫ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯃꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯅ ꯐꯅ ꯀꯜꯂꯛꯆꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗꯗꯤ
ꯐꯠꯇ꯭ꯔꯕ ꯀꯔꯥꯝ ꯆꯥꯎꯕ ꯃꯁꯥꯒꯤꯗ ꯑꯣꯏꯖꯕ ꯂꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯃꯈꯣꯏꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯀꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯖꯤꯕ ꯑꯃꯠꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯋꯥꯡꯂꯕ ꯁꯛꯎꯗꯕ ꯁꯝꯕꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄ ꯀꯅꯥꯅꯁꯨ ꯉꯝꯂꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯅꯇꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯁꯝꯕꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯒꯦ ꯈꯟꯐꯗꯦꯀꯣ ꯏꯇꯥ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯇꯤꯟꯕꯁꯨ ꯉꯝꯂꯣꯏ, ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯪꯁꯥꯔꯗ ꯆꯪꯁꯤꯟꯕꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯇꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯈꯥꯔꯛꯂꯕ ꯁꯛꯎꯗ꯭ꯔꯕ ꯁꯝꯕꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯋꯥꯈꯜꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯐꯗꯦ ꯈꯜꯂꯕꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯀꯜꯂꯛꯄ ꯄꯣꯛꯇꯨꯅ ꯑꯔꯥꯟꯕꯅꯤ ꯈꯪꯂꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯁꯨꯝ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯕꯤ ꯇꯥꯔꯕ꯭ꯔꯥ? ꯆꯠꯅꯕꯤꯒꯤ ꯁꯝꯕꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯜꯂꯕ꯭ꯔꯥ? ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ, ꯋꯥꯈꯜꯒꯤ ꯆꯀ꯭ꯔꯤ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯒꯤ ꯏꯔꯥꯜ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯡꯐꯪꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯝꯂꯛꯇꯨꯅ ꯎꯔꯤꯅꯨꯡꯅ, ꯏꯇꯥ, ꯍꯟꯋꯥꯏꯅꯕ ꯇꯧꯔꯁꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯅꯨꯡꯉꯥꯜꯂꯛꯑꯅꯤꯌꯦ꯫ ꯍꯣꯏ, ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ ꯏꯇꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯋꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕ ꯀꯣꯔꯧꯍꯟꯕ ꯏꯕꯨꯡ ꯃꯍꯥꯛꯅ ꯈꯣꯡꯗꯣꯏꯔꯛꯄꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯕ ꯀꯣꯔꯧꯒꯤ ꯃꯩꯁꯥꯅ ꯁꯖꯤꯛꯂꯩ ꯃꯃꯥꯒꯤ ꯇꯅꯧꯔꯕꯤ ꯈꯖꯥꯏꯗ ꯇꯞꯅ ꯇꯞꯅ ꯊꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕꯗꯨ ꯌꯥꯍꯧꯔꯣ ꯍꯥꯏꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯁꯖꯤꯛꯂꯩꯃꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯂꯦ꯫ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯥꯅ ꯉꯥꯊꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯂꯥꯏꯈꯝꯇꯣꯟꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯖꯤꯛꯂꯩꯃꯅ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯦꯇꯥꯔꯝꯂꯤꯕ ꯑꯁꯤꯗꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯊꯥꯅꯨꯡꯗ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯖꯤꯛꯂꯩꯃ ꯍꯥꯏꯔꯞ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯇꯞꯅ ꯍꯧꯒꯠꯂꯒꯦ ꯍꯥꯏꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯂꯦꯡꯂꯨꯕꯗ ꯂꯥꯏꯈꯝꯇꯣꯟꯁꯨ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯂꯦꯡꯂꯛꯏ꯫ ꯁꯖꯤꯛꯂꯩꯃ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯖꯔꯤꯕ ꯂꯥꯏꯈꯝꯇꯣꯟꯒꯤ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯈꯜꯂ ꯃꯥꯜꯂꯦ ꯃꯁꯤ ꯌꯦꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤꯗꯨꯅ ꯄꯣꯝꯕꯤ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯇꯞꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯁꯥꯗ ꯁꯨꯞꯆꯤꯟꯕꯤꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯗꯨꯅ ꯃꯁꯥ ꯃꯎ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯈꯝꯇꯣꯟꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯕꯒ ꯁꯖꯤꯛꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯆꯜ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯏꯕꯨꯡ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯟ? ꯈꯨꯗꯣꯡ ꯊꯤꯕꯇꯅ ꯊꯜꯂꯕ ꯑꯃꯝꯕꯅ ꯌꯣꯝꯁꯤꯜꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ? ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯏꯆꯟ꯫ ꯅꯪꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌా ꯄꯥꯡꯗꯨꯅ ꯈꯨꯜꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯃꯄꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯅ ꯐꯒꯅꯤ꯫ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯅ ꯃꯌꯥ ꯀꯥꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯏꯆꯜꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯖꯤꯛꯂꯩꯃꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯖꯤꯛꯂꯩꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯥꯏꯈꯝꯇꯣꯟ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯖꯕꯗ ꯁꯖꯤꯛꯂꯩꯃꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯂꯥꯠꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯁꯖꯤꯛꯂꯩꯃꯒꯤ ꯊꯃꯣꯏꯗ ꯂꯥꯏꯈꯝꯇꯣꯟꯕꯨ ꯅꯨꯡꯁꯤꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕꯅ ꯊꯜꯂꯕ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯀꯔꯝꯅ ꯅꯥꯏꯇꯣꯝ ꯊꯥꯗꯣꯛꯂꯨꯒꯅꯤ? ꯍꯤꯡꯂꯕꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯦ, ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯃꯃꯥꯡ ꯊꯥꯅ ꯁꯤꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯏꯈꯤꯗꯨꯅ ꯁꯖꯤꯛꯂꯩꯃꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯗꯣꯝ ꯂꯦꯜꯍꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯗꯨꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯃꯣꯏꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅ ꯂꯥꯏꯈꯝꯇꯣꯟꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯗꯨꯅ ꯌꯦꯡꯂꯕꯁꯨ ꯁꯖꯤꯛꯂꯩꯃ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯁꯤꯃꯗꯤ ꯍꯣꯡꯈꯤꯗ꯭ꯔꯦ꯫
ꯂꯦꯞꯂꯤꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯨꯗꯒꯤ ꯈꯛ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯂꯥꯏꯈꯝꯇꯣꯟꯁꯨ ꯁꯖꯤꯛ ꯂꯩꯃꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯊꯦꯝꯂꯒꯦ ꯈꯟꯗꯨꯅ ꯁꯖꯤꯛ ꯂꯩꯃꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯂꯥꯏꯈꯝꯇꯣꯟꯅ ꯏꯆꯜ, ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯋꯥꯏ ꯃꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯟꯊꯧ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯖꯕ ꯑꯃ, ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕ ꯈꯣꯡꯆꯠꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯜ, ꯈꯨꯟꯖꯥ ꯀꯌꯥ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯈꯨꯜꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕꯅ ꯐꯒꯅꯤ꯫ ꯁꯖꯤꯛ ꯂꯩꯃꯁꯨ ꯂꯥꯏꯈꯝꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯈꯤꯗꯨꯅ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯑꯩꯅ ꯃꯤꯄꯥꯏꯔꯤꯕꯗꯤ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯅꯪꯅ ꯊꯟꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯍꯤꯡꯂꯕꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯈꯟꯖꯔꯨꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯕꯁꯨ ꯅꯃꯥꯡ ꯊꯥꯗꯨꯅ ꯅꯆꯜꯒꯤ ꯊꯋꯥꯏ ꯊꯥꯖꯒꯦ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯆꯜ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯒꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯑꯩꯒꯤꯗꯤ ꯀꯅꯥꯕꯨ ꯂꯩꯒꯅꯤ? ꯐꯔꯦꯁꯤ ꯏꯕꯨꯡ, ꯆꯔꯥ ꯆꯤꯟꯗꯝꯕꯤꯅꯕ ꯇꯧꯕꯤꯔꯣ, ꯅꯆꯜ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯍꯧꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯈꯖꯥꯏ ꯇꯝꯅ ꯆꯤꯡꯊꯔꯛꯄꯗ ꯐꯠ ꯇꯩꯊꯣꯛꯈꯤꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯣ ꯂꯥꯏꯈꯝꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯍꯤꯡꯕ ꯁꯤꯕ ꯇꯝꯕ ꯉꯝꯗꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯕꯨ ꯍꯥꯟꯅ ꯄꯤꯖꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯆꯥꯕ ꯂꯣꯏꯕꯒ ꯁꯖꯤꯛ ꯂꯩꯃꯁꯨ ꯈꯔ ꯆꯥꯔꯝꯃꯤ꯫ ꯁꯖꯤꯛ ꯂꯩꯃꯅ ꯆꯔꯥ ꯆꯤꯟꯗꯝꯂꯤꯉꯩꯗ ꯂꯥꯏꯈꯝꯇꯣꯟ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯖꯤꯛ ꯂꯩꯃꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯡꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯂꯝꯂꯒ ꯏꯕꯨꯡ, ꯍꯧꯖꯤꯛ ꯈꯣꯡꯁꯥꯜꯂꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯈꯣꯡꯁꯥꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯀꯨꯏꯅ ꯅꯪꯒꯤꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯏꯕꯨꯡꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯜꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯕꯁꯨ ꯅꯆꯜ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯗ ꯅꯆꯜꯅ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯔꯝꯗ ꯅꯆꯜꯅ ꯈꯔ ꯈꯪꯖꯕ ꯋꯥꯐꯝ ꯈꯔꯗꯤ ꯏꯕꯨꯡꯗ ꯇꯥꯛꯆꯒꯦ꯫ ꯏꯆꯟꯅ ꯈꯪꯕ ꯈꯔ ꯇꯥꯛꯄꯤꯌꯨ, ꯅꯕꯨꯡꯉꯩꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯅꯣꯡꯃꯤ ꯁꯖꯤꯛ ꯂꯩꯃꯗ ꯌꯦꯡꯖꯩ꯫ ꯏꯕꯨꯡꯅ ꯆꯠꯀꯗꯧꯔꯤꯕ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯨꯛꯄ ꯀꯅꯥ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯁꯅꯥꯔꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯎꯔꯕ ꯈꯨꯜ ꯑꯃ ꯂꯩꯕꯅꯤ꯫ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯁꯅꯥꯔꯣꯛ ꯈꯨꯜ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯛꯁꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯏꯈꯦꯡ ꯊꯛꯄ ꯀꯥꯡꯂꯨꯞ ꯑꯗꯨꯅꯤ꯫ ꯁꯖꯤꯛ ꯂꯩꯃꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯥꯏꯈꯝꯇꯣꯟꯗꯤ ꯉꯛꯄꯅ ꯄꯥꯟꯗꯝ ꯂꯣꯝꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯨꯛꯁꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯏꯈꯦꯡ ꯊꯛꯄ ꯖꯤꯕ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡꯗ ꯂꯩ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯈꯪꯂꯛꯇꯦ, ꯇꯥꯔꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯟ? ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯅꯥꯔꯣꯛ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯕ? ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥ ꯑꯣꯏꯔꯤꯕ ꯁꯨꯛꯁꯥ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯩꯈꯣꯏꯒ ꯃꯁꯛ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯕ ꯏꯈꯦꯡ ꯊꯛꯄ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯇꯁꯦꯡꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡꯗ ꯂꯩꯕ꯭ꯔꯥ? ꯏꯆꯟꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯕꯨꯡꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯅꯕꯨꯡꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯆꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡ꯫ ꯑꯩꯒꯤ ꯏꯄꯨꯅ ꯅꯆꯟꯗ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯕꯅ ꯅꯆꯟꯅ ꯈꯪꯖꯕꯅꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇꯤ ꯑꯃꯝꯕ ꯃꯔꯛꯇ ꯂꯣꯠꯇꯨꯅꯇ ꯂꯩꯔꯕꯅꯤ꯫ ꯑꯃꯝꯕꯗꯒꯤ ꯄꯣꯛꯂꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯁꯨꯛꯁꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ ꯏꯕꯨꯡ꯫ ꯑꯗꯣ ꯏꯆꯟ, ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯏꯆꯟ? ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯍꯥꯏꯔꯤꯕꯁꯦ ꯁꯅꯥꯔꯣꯛ ꯈꯨꯜꯗ ꯂꯩꯔꯤꯕ ꯏꯈꯦꯡ ꯊꯪꯄ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯖꯕꯤ ꯁꯨꯛꯁꯥ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯃꯔꯧꯁꯤꯡ ꯂꯩꯕꯗ ꯁꯤꯡꯊꯥꯅꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯃꯁꯥꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯆꯦꯟꯕ, ꯁꯥꯅꯝꯕ ꯀꯧꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯨꯛꯁꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯅꯝꯕꯅ
ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯣ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯣꯏꯖꯤꯡ, ꯅꯕꯨꯡ ꯑꯩꯒꯤ ꯋꯥꯁꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯐꯖꯅ ꯈꯟꯊꯧ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯕꯨꯡ ꯑꯩꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯌꯨꯔꯦ꯫ ꯅꯕꯨꯡ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯁꯥꯅꯝꯕ, ꯅꯆꯜ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯆꯜꯕꯨ ꯏꯕꯨꯡ ꯁꯥꯅꯝꯕꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯅꯆꯜ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯜ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯆꯜ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯑꯅꯤꯡꯕ ꯄꯨꯝꯕ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯁꯥꯅꯝꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯁꯥꯅꯧ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯂꯥꯞꯅ ꯁꯥꯅꯝꯕꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯅꯆꯜ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤꯃꯗꯤ ꯊꯨꯡꯍꯟꯕꯤꯕ ꯉꯝꯂꯔꯣꯏ꯫ ꯏꯕꯨꯡ, ꯅꯆꯜ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯖꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯇꯁꯦꯡꯅ ꯅꯆꯜꯗꯤ ꯀꯜꯂꯛꯆꯩ꯫ ꯏꯕꯨꯡꯅ ꯅꯆꯜ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯥꯅꯝꯕꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ꯫ ꯑꯁꯦꯡꯕ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯌꯥ ꯍꯥꯏꯖꯕꯗꯨ ꯁꯥꯅꯝꯕ ꯃꯥꯅꯗꯤ ꯃꯥꯕꯨ ꯂꯣꯏꯖꯤꯡꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ, ꯅꯨꯡꯁꯤꯗꯕꯅ ꯃꯥꯅ ꯉꯝꯂꯣꯏꯗꯕ ꯀꯌా ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯍꯧꯏ꯫ ꯑꯆꯠꯆꯥ, ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯏꯈꯦꯡ ꯊꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ꯫ ꯃꯁꯥ ꯐꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯅ ꯆꯤꯛꯇꯨꯅ ꯁꯨꯛꯁꯥ ꯑꯣꯊꯣꯛꯇꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯅꯈꯣꯏ ꯄꯨꯝꯕ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯅꯤ꯫ ꯃꯁꯦ ꯁꯥꯅꯝꯕ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯅꯈꯣꯏꯁꯨ ꯇꯥꯎ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯑꯣꯏꯁꯅꯨ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯂꯃꯟ ꯁꯥꯅꯝꯕ ꯑꯩꯅ ꯁꯤꯡꯗꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯁꯨꯛꯁꯥ ꯀꯥꯡꯂꯨꯞꯀꯤ ꯅꯤꯡꯊꯧ ꯁꯥꯅꯝꯕ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯃꯔꯨ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯤꯕꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯅꯝꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯀꯛ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥꯁꯛ ꯄꯔꯤ ꯆꯦꯠꯂꯝꯂꯒ ꯁꯥꯅꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯥꯅꯝꯕ ꯃꯥꯅ ꯑꯍꯤꯡꯗ ꯃꯤꯑꯣꯏꯕ ꯇꯥꯕ ꯈꯨꯜ ꯀꯌꯥꯗ ꯆꯠꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯏꯈꯦꯡ ꯊꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯃꯥꯅ ꯆꯤꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯄꯗꯒꯤ ꯁꯨꯛꯁꯥ ꯀꯥꯡꯂꯨꯞꯀꯤ ꯑꯍꯜ ꯇꯔꯦꯠꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯀꯌꯥ ꯇꯧꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯤ ꯄꯨꯝꯕ ꯑꯗꯨꯅ ꯁꯥꯅꯝꯕꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯈꯪꯕ ꯈꯔ ꯑꯗꯨ ꯁꯖꯤꯛ ꯂꯩꯃꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯁꯖꯤꯛ ꯂꯩꯃꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯔꯧ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯂꯝꯒꯗꯧꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯁꯖꯤꯛ ꯂꯩꯃꯁꯨ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯗ ꯌꯦꯡꯂꯗꯨꯅ, ꯏꯕꯨꯡ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯒ ꯅꯆꯜꯒꯤꯗ ꯂꯩꯕꯤꯔꯣ꯫ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯒ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯕꯤꯔꯣ꯫ ꯅꯆꯜꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯌꯧꯅꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯣ ꯇꯥꯛꯆꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛ ꯂꯩꯃꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯇꯧꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯁꯖꯤꯛ ꯂꯩꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯁꯤꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯁꯖꯤꯛ ꯂꯩꯃ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯖꯔꯤ꯫ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤꯛ ꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯂꯥꯏꯈꯝꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯏꯈꯝꯇꯣꯟꯗ ꯌꯦꯡꯖꯗꯨꯅ ꯋꯥꯈꯜꯗꯁꯨ ꯂꯣꯟꯅ ꯈꯟꯖꯩ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯣ? ꯏꯕꯨꯡ ꯂꯥꯏꯈꯝ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯑꯉꯥꯎꯕꯤ ꯊꯃꯣꯏꯁꯤꯅ ꯐꯥꯊꯕ ꯉꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯈꯣꯜ ꯂꯤꯊꯣꯛꯇ ꯊꯃꯣꯏꯅ ꯋꯥꯍꯪ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯐꯝꯗ ꯍꯪꯖꯔꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯁꯖꯤꯛ ꯂꯩꯃꯅ ꯃꯥꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯌꯦꯡꯂꯗꯨꯅ ꯃꯈꯣꯜ ꯂꯤꯊꯣꯛꯍꯟꯗ ꯊꯃꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡ ꯑꯃꯍꯥꯛꯅ
ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯛꯄ ꯇꯥꯡꯂꯕ ꯁꯛꯎꯗꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯏꯆꯜ ꯀꯔꯤꯒꯨꯝꯕ ꯅꯕꯨꯡ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯅ ꯄꯟꯊꯨꯡ ꯌꯧꯔꯒ ꯂꯥꯏꯕꯛ ꯐꯗꯨꯅ ꯍꯤꯡꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤ ꯊꯦꯡꯅꯁꯤꯀꯣ ꯏꯆꯜ ꯃꯇꯝꯗꯨꯗ ꯏꯆꯜꯕꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯃꯇꯝ ꯑꯗꯨꯅꯤ ꯅꯆꯜꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯁꯤ ꯅꯆꯜ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯏꯕꯨꯡꯅ ꯈꯪꯕꯤꯔꯛꯄꯗꯣ ꯃꯗꯨꯅꯤ ꯅꯆꯜꯅ ꯄꯥꯝꯖꯔꯤꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯝꯗ ꯂꯦꯝꯂꯩ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯒꯦꯀꯣ ꯏꯕꯨꯡ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯆꯜ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤ ꯑꯃꯅ ꯏꯕꯥꯅꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯀꯥꯎꯈꯤꯅꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥ ꯇꯥꯍꯟꯗ ꯂꯣꯟꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤꯉꯩ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡꯁꯤꯡꯖ ꯌꯩꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯨꯟꯅ ꯃꯤꯠꯀ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯊꯤꯟꯊꯗ ꯋꯥ ꯉꯥꯡꯅꯗꯦ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯨꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯌꯥꯏꯐꯈꯨꯜꯒꯤ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯂꯦ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩ ꯆꯨꯔꯕ ꯇꯦꯟꯖꯩ ꯀꯌꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡ ꯆꯨꯕꯒꯨꯝ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯞꯇꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯂꯥꯡꯋꯟ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯅꯤ ꯈꯪꯂꯗꯨꯅ ꯇꯨꯡ ꯍꯟꯅ ꯆꯦꯟꯈ꯭ꯔꯦ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃꯕꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯌꯥꯏꯐꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯍꯤꯡꯕ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯍꯥꯠꯇꯨꯅ ꯂꯩꯍꯧꯔꯦ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃꯁꯨ ꯃꯇꯨꯡ ꯍꯟ ꯆꯦꯟꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯆꯦꯜꯂꯤ ꯑꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯌꯥꯏꯐꯈꯨꯜ ꯉꯁꯤꯗꯤ ꯑꯍꯤꯡ ꯑꯁꯤꯃꯗ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯂꯦꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯌꯥꯏꯐꯈꯨꯜꯒꯤ ꯈꯨꯟꯖꯥ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯊꯟꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯁꯖꯤꯛ ꯂꯩꯃꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯑꯃꯥꯡ ꯑꯇꯥꯅ ꯊꯜꯂꯕ ꯃꯥꯒꯤ ꯈꯨꯜ ꯑꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯤ ꯁꯣꯝꯗꯅ ꯁꯅꯥꯔꯧ ꯈꯨꯜꯗꯒꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅ ꯃꯇꯥ ꯎꯔꯩꯅꯨꯡꯕꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯄꯗ ꯎꯔꯩꯅꯨꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯎꯔꯩꯅꯨꯡꯒꯤ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯑꯗꯣ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅ ꯏꯇꯥ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯒ ꯎꯔꯩꯅꯨꯡꯒꯤ ꯃꯄꯥ ꯁꯛꯃꯥꯔꯦꯜꯅ ꯇꯞꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯣꯝ ꯂꯣꯏꯖꯤꯡ ꯏꯄꯥ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯈꯨꯜꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯂꯕꯁꯨ ꯌꯥꯝꯅ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤꯀꯣ ꯐꯒꯅꯤ ꯄꯟꯊꯧ ꯅꯃꯣꯝ ꯑꯩꯈꯣꯏ ꯍꯩꯅ ꯁꯤꯡꯅ ꯆꯠꯆꯒꯦ ꯑꯗꯨꯕꯨ ꯄꯟꯊꯧ ꯁꯅꯝꯕ ꯃꯥꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯈꯨꯟꯒꯤ ꯑꯍꯜ ꯇꯔꯦꯠꯅ ꯐꯥꯖꯤꯟꯕꯅꯤꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯏꯃꯣꯝ ꯁꯅꯝꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯔꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯅꯝꯕ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯅꯝꯕ ꯃꯥꯅ ꯅꯥꯟꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯆꯤꯛꯇꯨꯅ ꯍꯥꯠꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯎꯔꯩꯅꯨꯡꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯛꯁꯥꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯏꯆꯥꯁꯤꯡꯅ ꯆꯠꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯕꯤꯔꯕ꯭ꯔꯥ ꯑꯃꯨꯛ ꯃꯆꯥ ꯎꯔꯩꯅꯨꯡ ꯑꯃꯗꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯎꯔꯩꯅꯨꯡ ꯂꯣꯏꯖꯤꯡ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯪꯖꯤꯜꯂꯨ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯆꯠꯀꯗꯕꯅꯤ ꯏꯃꯣꯝ ꯑꯅꯤꯃꯛ ꯑꯋꯥꯐꯝꯗ ꯇꯥꯐꯗꯦ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯇ꯭ꯔꯤꯉꯩ ꯍꯦꯛ ꯍꯜꯋꯥꯏꯔꯛꯎ ꯆꯠꯆꯔꯣ ꯎꯔꯩꯅꯨꯡ ꯑꯃꯗꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯁꯨ ꯍꯔꯥꯎ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯌꯧꯖꯕ ꯑꯁꯝꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯅ ꯂꯥꯏꯈꯝꯇꯣꯟꯗꯤ ꯁꯖꯤꯛ ꯂꯩꯃꯕꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯐꯈꯨꯜꯅ ꯑꯍꯤꯡ ꯑꯁꯤꯃꯗ ꯇꯨꯝꯅ ꯃꯥꯡꯈꯤꯕꯅ ꯅꯥꯏꯇꯣꯝ ꯂꯪꯊꯣꯛꯂꯝꯕ ꯌꯥꯗꯗꯨꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯖꯤꯛ ꯂꯩꯃꯁꯨ ꯃꯥꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯀꯥꯏꯅꯕꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯔꯛꯄ ꯈꯨꯟ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯃꯗ ꯇꯨꯝꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯊꯃꯣꯏꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯩꯆꯥꯛ ꯀꯌꯥ ꯆꯥꯛꯂꯕꯁꯨ
ꯂꯥꯏꯈꯝꯇꯣꯟ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯖꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯤꯕꯅꯤ, ꯐꯥꯖꯤꯟꯖꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯖꯔꯤ ꯈꯟꯖꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕꯇꯅ ꯊꯜꯂꯕ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯅ ꯌꯥꯅ ꯈꯣꯡꯗꯥꯔꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯁꯤ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯩꯖꯥꯎ ꯍꯧꯒꯠꯅꯗꯨꯅ ꯁꯥ ꯈꯔ ꯐꯥꯔꯨꯗꯨꯅ ꯃꯩꯗ ꯌꯥꯏꯗꯨꯅ ꯁꯖꯤꯛ ꯂꯩꯃ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯆꯤꯟꯗꯝꯂꯝꯃꯤ꯫ ꯏꯕꯨꯡ, ꯃꯥꯡꯗ ꯎꯔꯤꯕ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯁꯤꯅꯤ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯦ ꯑꯗꯨꯝ ꯇꯥꯔꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯁꯤꯃ ꯌꯥꯔꯛꯂꯁꯤ꯫ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯆꯤꯡꯖꯥꯎ ꯑꯁꯤ ꯇꯝꯅ ꯆꯠꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ, ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯣ ꯇꯨꯡꯈꯨꯜ ꯇꯥꯅꯕ ꯁꯦꯝ ꯁꯥꯟꯅꯗꯨꯅ ꯇꯨꯡꯈꯨꯜ ꯇꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯆꯥꯎꯔꯕ ꯂꯝꯑꯣꯛ ꯑꯃ ꯍꯥꯠꯂꯒ ꯏꯈꯦꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯃꯩꯈꯨ ꯀꯥꯔꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯇꯥ ꯎꯔꯩꯅꯨꯡꯗ "ꯏꯇꯥ, ꯂꯥꯞꯇꯛꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯅꯠꯇ꯭ꯔꯥ?" ꯎꯔꯩꯅꯨꯡꯁꯨ ꯎꯔꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗ ꯌꯦꯡꯂꯒ ꯄꯥꯈꯠꯂꯗꯨꯅ "ꯃꯥꯅꯤ ꯏꯇꯥ, ꯃꯩꯈꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃꯗꯤ ꯂꯩ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯇꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯄꯥꯅ ꯇꯥꯛꯄꯤꯕ ꯆꯨꯝꯂꯅꯤ ꯏꯇꯥ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯈꯨꯟꯖꯥ ꯀꯌꯥꯗ ꯇꯥꯛꯂꯨꯔꯁꯤ ꯂꯥꯛꯎ." ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯩꯈꯨ ꯀꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯥ ꯎꯔꯩꯅꯨꯡꯗ ꯌꯦꯡꯂꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯇꯞꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ "ꯏꯇꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯂꯨꯕꯅ ꯐꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯈꯪꯂꯗꯨꯅ ꯃꯐꯝ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯗꯣ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯨꯁꯤ꯫ ꯏꯕꯥꯅꯤ ꯍꯥꯟꯅ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤ꯫ "ꯂꯣꯏꯖꯤꯡ, ꯑꯁ, ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯕꯣ!" ꯑꯁꯨꯝꯅ ꯃꯇꯥ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯃꯥꯁꯨ ꯃꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯃꯗꯒꯤ ꯎꯖꯥꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯎꯁꯥꯗ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯎꯔꯩꯅꯨꯡ ꯅꯞꯇꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯩꯖꯥꯎ ꯍꯧꯒꯠꯂꯒ ꯃꯤꯑꯣꯏ ꯑꯅꯤ ꯇꯨꯝꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯎꯔꯩꯅꯨꯡꯅ "ꯏꯇꯥ, ꯆꯠꯂꯁꯤ ꯂꯥꯛꯎ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯅꯛꯁꯤꯟꯕ ꯌꯥꯔꯣꯏ ꯏꯇꯥ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄ ꯌꯥꯏ꯫ ꯍꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥ." ꯑꯁꯨꯝꯅ ꯃꯇꯥ ꯂꯣꯏꯖꯤꯡꯗ ꯍꯟꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯄꯥꯝꯖꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅꯗꯤ ꯆꯪꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯏꯈꯦꯡ ꯆꯦꯟꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯁꯨ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗꯒꯤ ꯁꯖꯤꯛ ꯂꯩꯃ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯆꯤꯡꯖꯥꯎ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯔꯣꯛ ꯈꯨꯟꯗꯅꯤ꯫ ꯏꯈꯦꯡ ꯊꯪꯄ ꯀꯥꯡꯂꯨꯞ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯆꯪꯗ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯃꯥꯂꯦꯝ ꯊꯛ ꯅꯤꯛꯇꯨꯅ ꯈꯥ ꯋꯥꯡ ꯆꯤꯡꯂꯝꯂꯒ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨ ꯆꯦꯛꯈꯥꯏꯔꯛꯂꯤ꯫ ꯁꯅꯔꯣꯛ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨ ꯃꯍꯩ ꯍꯧꯒꯠꯅꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯈꯥꯡꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯐꯣꯡꯂꯦ꯫ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯄꯨꯝꯕ ꯁꯅꯝꯕ ꯑꯩꯅ ꯉꯥꯛꯅ ꯁꯦꯝꯗꯣꯛꯂꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯁꯖꯤꯛ ꯂꯩꯃ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯌꯧꯔꯛꯄꯒ ꯆꯤꯡꯃꯥꯏ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯈꯥ ꯋꯥꯡ ꯆꯤꯡꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ "ꯏꯕꯨꯡ, ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯃꯇꯧ ꯂꯥꯡꯋꯟ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯏꯕꯨꯡ?" ꯂꯥꯏꯈꯝꯇꯣꯟꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯝꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ "ꯁꯖꯤꯛ, ꯆꯤꯡꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ
ꯂꯩꯔꯣꯟ ꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯤ ꯁꯖꯤꯛ ꯂꯩꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯈꯔ ꯂꯥꯞꯇꯛꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯤꯡꯃꯥꯏ ꯑꯗꯨ ꯇꯝꯅ ꯀꯥꯔꯛꯂꯤꯕ ꯑꯗꯨ ꯎꯔꯦ ꯊꯤꯟꯊꯗꯦ ꯃꯣꯡꯁꯣꯡ ꯑꯃꯗ ꯁꯖꯤꯛ ꯂꯩꯃꯕꯨ ꯐꯠ ꯆꯤꯡꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯈꯤꯕ ꯉꯥꯏꯔꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯃꯥꯁꯨ ꯈꯨꯠ ꯊꯥꯔꯒꯦ ꯍꯥꯏꯕꯒꯨꯝ ꯂꯩꯔꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯌꯥꯝ ꯑꯁꯤ ꯁꯅꯝꯕꯅ ꯆꯤꯛꯇꯨꯅ ꯁꯨꯛꯁꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯑꯗꯨ ꯈꯪꯂꯝ ꯎꯔꯝꯗꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯁꯤꯟꯈꯤ ꯂꯥꯛꯑꯣ ꯏꯕꯨꯡ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ ꯏꯕꯨꯡ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯂꯥꯏꯈꯝꯇꯣꯟꯗꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯟꯊꯨꯡ ꯌꯧꯗꯅ ꯇꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯞꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯌꯦꯡꯂꯗꯨꯅ ꯁꯖꯤꯛ ꯑꯩꯗꯤ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯑꯁꯤꯃꯗꯤ ꯂꯤꯔꯝꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯈꯝꯇꯣꯟ ꯃꯈꯨꯠꯇ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ ꯁꯖꯤꯛ ꯂꯩꯃꯁꯨ ꯂꯥꯏꯈꯝꯇꯣꯟꯒꯤ ꯑꯅꯤꯡꯕ ꯑꯁꯤꯃꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯔꯁꯅꯨ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯅꯝꯕ ꯃꯥꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯁꯥꯅꯔꯧ ꯈꯨꯜ ꯑꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒ ꯁꯥꯅꯝꯕ ꯃꯇꯣꯝꯇꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯈꯨꯟꯖꯥ ꯀꯌా ꯑꯃꯗꯤ ꯁꯥꯅꯝꯕꯅ ꯆꯤꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯦ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯁꯨ ꯁꯥꯅꯝꯕꯒ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯅꯝꯕꯕꯨ ꯊꯤꯡꯕ ꯉꯝꯒꯅꯤ ꯁꯥꯅꯝꯕꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯕꯨ ꯄꯥꯏꯗꯨꯅ ꯂꯪꯗꯨꯅ ꯇꯝꯊꯤꯅ ꯐꯨꯊꯔꯛꯂꯦ ꯁꯣꯝꯗꯅ ꯁꯥꯅꯝꯕꯅ ꯁꯦꯝꯈꯤꯕ ꯃꯥꯒꯤ ꯂꯥꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯑꯗꯣ ꯁꯥꯅꯔꯧ ꯈꯨꯜꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤꯉꯩ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯁꯖꯤꯛ ꯂꯩꯃꯁꯨ ꯁꯥꯅꯔꯧ ꯈꯨꯜ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯅꯝꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯁꯨ ꯁꯥꯅꯔꯧ ꯈꯨꯜ ꯌꯧꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯔꯛꯇꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯥꯅꯔꯧꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯈꯝꯇꯣꯟꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯀꯔꯤꯒꯤ ꯏꯕꯨꯡꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯂꯥꯏꯈꯝꯇꯣꯟꯁꯨ ꯀꯞꯅ ꯁꯥꯅꯝꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯁꯖꯤꯛ ꯑꯩꯒꯤ ꯄꯟꯊꯧ ꯃꯥꯗꯤ ꯁꯥꯅꯝꯕꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯁꯤꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯁꯥꯅꯔꯧ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯍꯥꯠꯂꯤꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯨꯅꯦ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯆꯥ ꯑꯩꯅꯗꯤ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯥ ꯑꯩꯒꯤ ꯁꯛ ꯐꯥꯎꯕ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯈꯝꯇꯣꯟ ꯍꯤꯛꯅ ꯀꯞꯂꯤ ꯁꯣꯝꯗꯁꯨ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯁꯨ ꯁꯥꯅꯝꯕꯅ ꯇꯝꯊꯤꯅ ꯐꯨꯊꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯁꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯈꯝꯇꯣꯟꯁꯨ ꯁꯥꯎꯅ ꯁꯖꯤꯛ ꯂꯩꯃꯕꯨ ꯌꯦꯡꯂꯗꯨꯅ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟꯗꯤ ꯃꯆꯥ ꯑꯩꯅ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯁꯥꯅꯝꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯁꯥꯅꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯁꯖꯤꯛ ꯂꯩꯃꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡꯅ ꯌꯥꯟꯗꯨꯅ ꯁꯣꯏꯗꯨꯅ ꯁꯥꯅꯝꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯁꯨꯛꯁꯥ ꯀꯥꯡꯂꯨꯞꯀꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯂꯥꯛꯄꯅ ꯁꯈꯥꯝꯔꯦꯜ ꯑꯃꯗꯤ ꯁꯨꯛꯁꯥꯕꯤꯅ ꯀꯞꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯛ ꯂꯩꯃꯅ ꯄꯟꯊꯧ ꯃꯥꯜꯂꯕ ꯅꯆꯥꯅ ꯏꯇꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯕꯨ ꯃꯅꯝꯗ ꯐꯠ ꯄꯣꯈꯠꯈꯤꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯣꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯎꯔꯩꯅꯨꯡꯁꯨ ꯃꯧꯄꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯥꯅꯝꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯤ ꯁꯈꯝꯔꯦꯜꯒꯤ ꯃꯅꯥꯇꯣꯟꯗ ꯃꯤꯒꯤ ꯃꯅꯝ ꯅꯝꯂꯛꯄꯅ ꯁꯖꯤꯛ ꯂꯩꯃꯗ ꯌꯦꯡꯂꯗꯨꯅ ꯏꯃꯣꯝ ꯃꯥꯟꯕꯤ ꯅꯪꯕꯨ ꯁꯨꯛꯁꯥ ꯀꯥꯡꯂꯨꯞꯂ ꯅꯠꯇ꯭ꯔꯒ ꯊꯩꯕꯪ ꯃꯤꯑꯣꯏꯕꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ इहिंग मनम लाक्लिब असि करिगिनो पंथौ मालबा नामोम अइदि सुक्सा नचदे ताइबंग मि ओइबनि नामोम गि मिंगलेंदि सजिक लैमा हाइना कोलोइदो लानफम असे कंसिलकले लोइजिंग खोंबी महाकबु कदाइदे लैख्रबगेनि पंथौ कपना सुक्साबिना इमोम मानबी नंगी नमांग द सोक्तुना वखल तादुना लैरिबा इमोम असे लोइजिंग खोंबी महाकनि सानंबा माना तमथीना फुबीखिबना
ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯄꯥꯎꯗꯝ ꯂꯩ ꯁꯣꯝꯗꯅ ꯁꯅꯝꯕ ꯃꯥꯒ ꯂꯥꯏꯈꯝꯇꯣꯟꯒ ꯃꯥꯌꯣꯛꯅꯈꯤꯗꯨꯅ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ ꯁꯅꯝꯕ ꯃꯥꯁꯨ ꯂꯥꯏꯈꯝꯇꯣꯟꯕꯨ ꯏꯈꯦꯡ ꯊꯛꯇꯨꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯁꯅꯝꯕꯅ ꯍꯦꯛ ꯂꯥꯏꯈꯝꯇꯣꯟꯕꯨ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ ꯁꯅꯝꯕꯁꯨ ꯃꯥꯒꯤ ꯃꯥꯡꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯛꯏ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯃꯥꯒꯤ ꯂꯝꯕꯥ ꯂꯩꯇꯕ ꯂꯥꯂꯣꯡ ꯍꯩꯔꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯈꯝꯇꯣꯟꯗꯒꯤ ꯍꯦꯟꯅ ꯁꯅꯝꯕꯅ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕ ꯑꯃꯗꯤ ꯁꯨꯛꯁꯥ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯆꯦꯜꯂꯕ ꯁꯅꯝꯕꯒ ꯂꯝꯕꯥꯔꯛꯄꯗꯗꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯥꯏꯊꯤꯔꯦ ꯂꯥꯏꯈꯝꯇꯣꯟꯕꯨ ꯁꯅꯝꯕꯅ ꯃꯈꯨꯠ ꯅꯥꯃꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯂꯥꯞꯅ ꯂꯪꯊꯣꯔꯛꯂꯤ ꯁꯖꯤꯛꯂꯩꯃꯁꯨ ꯀꯞꯅ ꯀꯞꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯃꯌꯥꯝꯅ ꯂꯣꯠꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯏꯕꯨꯡ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯦ ꯏꯕꯨꯡ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟꯁꯤꯡꯗꯅ ꯊꯣꯛꯄ ꯌꯥꯔꯣꯏꯌꯦ ꯏꯕꯨꯡ ꯍꯧꯒꯠꯂꯣ ꯁꯦ ꯁꯅꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯦ ꯅꯆꯟꯅ ꯀꯧꯕ ꯇꯥꯔꯕꯗꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯕꯨꯡ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯂꯥꯏꯈꯝꯇꯣꯟꯕꯨ ꯀꯧꯔꯤ ꯁꯅꯝꯕꯁꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯁꯅꯝꯕ ꯑꯩꯕꯨ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕꯤꯒꯅꯤ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯁꯅꯝꯕ ꯑꯩꯒꯤ ꯏꯃꯤꯡ ꯇꯥꯕꯗ ꯀꯤꯔꯒꯗꯕꯅꯤ ꯁꯖꯤꯛꯂꯩꯃꯁꯨ ꯁꯥꯎꯅ ꯁꯅꯝꯕꯗ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯨ ꯑꯩꯅ ꯊꯨꯗꯦꯛꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯏꯕꯨꯡ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯁꯤꯃꯗꯤ ꯊꯧꯍꯜꯂꯝꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯁꯅꯝꯕꯒ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯁꯅꯝꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯈꯨꯠ ꯅꯥꯃꯇꯅ ꯊꯥꯡꯒꯠꯂꯒ ꯁꯖꯤꯛꯂꯩꯃꯒꯤ ꯉꯥꯛꯁꯝꯗ ꯆꯤꯛꯂꯗꯨꯅ ꯏꯈꯦꯡ ꯑꯗꯨ ꯊꯛꯇꯣꯛꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯁꯅꯔꯣꯛ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯁꯨꯛꯁꯥ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔ ꯑꯣꯏꯅ ꯂꯥꯠꯆꯔꯤꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ ꯁꯅꯝꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯏꯈꯝꯇꯣꯟ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯁꯈꯝꯂꯦꯟ ꯁꯨꯛꯁꯥꯕꯤꯗ ꯅꯠꯇꯅ ꯈꯨꯟꯖꯥ ꯀꯌꯥꯅ ꯂꯣꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯋꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁꯖꯤꯛꯂꯩꯃꯁꯨ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯑꯉꯛꯄꯅꯤ ꯁꯨꯛꯁꯥ ꯀꯌꯥꯒꯤ ꯏꯁꯣꯔ ꯑꯣꯏꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯥꯡꯁꯛ ꯉꯥꯡꯂꯛꯇꯨꯅ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯏꯈꯦꯡ ꯀꯌꯥ ꯁꯤꯟꯊꯔꯛꯇꯨꯅ ꯁꯖꯤꯛꯂꯩꯃꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯁꯤꯟꯊꯔꯛꯂꯤꯕ ꯏꯈꯦꯡ ꯀꯌꯥ ꯑꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯅ ꯇꯧꯈꯤꯕꯗꯒꯤ ꯈꯪꯍꯧꯗꯅ ꯁꯖꯤꯛꯂꯩꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯃꯥꯂꯪ ꯇꯔꯪꯗ ꯄꯥꯏꯈꯠꯂꯛꯏ ꯁꯖꯤꯛꯂꯩꯃ ꯃꯃꯤꯠ ꯑꯗ ꯉꯥꯡꯁꯛ ꯉꯥꯡꯕ ꯃꯈꯩ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯁꯅꯔꯣꯛ ꯈꯨꯜ ꯑꯁꯤꯕꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯁꯖꯤꯛꯂꯩꯃꯒꯤ ꯃꯁꯥꯗ ꯁꯣꯛꯂꯝꯕ ꯄꯨꯝꯕ ꯍꯟꯖꯤꯟꯈ꯭ꯔꯦ ꯅꯤꯡꯊꯤꯔꯕꯤ ꯀꯨꯆꯨ ꯑꯗꯨꯁꯨ ꯏ ꯊꯥꯡꯗꯕꯒꯨꯝ ꯉꯧꯕ ꯍꯦꯟꯒꯠꯂꯛꯂꯦ ꯃꯌꯥ ꯑꯗꯨꯁꯨ ꯇꯨꯝꯂꯕ ꯁꯥꯡꯂꯕ ꯍꯨꯌꯥ ꯃꯥꯜꯂꯕ ꯑꯅꯤ ꯊꯤꯡꯗꯣꯔꯛꯇꯨꯅ ꯁꯅꯝꯕꯗ ꯌꯦꯡꯂꯒ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯁꯅꯝꯕꯕꯨ ꯃꯈꯨꯠ ꯅꯥꯃꯇꯅ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯃꯁꯤꯡ ꯈꯪꯗ ꯐꯨꯖꯤꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯊꯔꯛꯏ ꯇꯧꯔꯛꯂꯤꯕ ꯁꯖꯤꯛꯂꯩꯃꯒꯤ ꯃꯇꯧ ꯂꯥꯡꯑꯣꯟ ꯑꯗꯨ ꯎꯕꯗ ꯆꯝꯖꯔꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯁꯨꯛꯁꯥ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯈꯨꯠ ꯑꯅꯤꯃꯛ ꯂꯣꯟꯅꯗꯨꯅ ꯁꯖꯤꯛꯂꯩꯃꯗ ꯂꯣꯏꯅ ꯈꯨꯔꯨꯝꯂꯝꯃꯤ ꯁꯖꯤꯛꯂꯩꯃꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯁꯅꯝꯕꯕꯨ ꯃꯈꯨꯠ ꯅꯥꯃꯇꯅ ꯊꯥꯡꯒꯠꯂꯗꯨꯅ ꯁꯅꯝꯕꯒꯤ ꯉꯛꯁꯝꯗ ꯇꯨꯝꯂꯕ ꯁꯥꯡꯂꯕ ꯁꯖꯤꯛꯂꯩꯃꯒꯤ ꯃꯌꯥ ꯑꯅꯤꯗꯨꯅ ꯆꯤꯛꯇꯨꯅ ꯁꯅꯝꯕꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯁꯨꯛꯁꯥ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯐꯠꯇꯕꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯁꯨꯛꯁꯥ ꯀꯌꯥꯒꯤ ꯉꯥꯛꯄꯤ ꯁꯦꯝꯕꯤꯕ ꯁꯖꯤꯛꯂꯩꯃ ꯃꯥꯕꯨ ꯁꯨꯛꯁꯥ ꯑꯣꯜꯍꯟꯈ꯭ꯔꯦ ꯁꯖꯤꯛꯂꯩꯃꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯑꯗꯨꯕꯨ ꯁꯖꯤꯛꯂꯩꯃ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯥꯏꯈꯝꯇꯣꯟꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯗꯨꯅ ꯏꯈꯦꯡ ꯊꯛꯀꯦ ꯊꯧꯔꯥꯡꯂꯛꯏ ꯑꯗꯨꯕꯨ ꯁꯖꯤꯛꯂꯩꯃ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯈꯨꯠꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯅꯥꯟꯊꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯇꯞꯅ ꯁꯨꯛꯁꯥ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯊꯝꯂꯨꯔꯣ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯗꯣ ꯑꯩꯅ ꯊꯨꯡꯍꯜꯂꯕꯅꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯂꯕꯅꯤ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯤꯗꯨꯅ ꯐꯖꯅ ꯊꯝꯂꯨꯔꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛꯂꯩꯃ ꯀꯞꯅ ꯀꯞꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯈꯤ ꯁꯖꯤꯛꯂꯩꯃ ꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯕꯨ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ
ꯊꯥꯡꯂꯒ ꯄꯨꯈꯤꯗꯨꯅ ꯈꯝꯅꯨꯡ ꯁꯅꯥꯕꯨꯡ ꯑꯁꯤꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯎꯔꯩꯅꯨꯡꯁꯨ ꯀꯞꯅ ꯀꯞꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯂꯒ ꯃꯥꯁꯨ ꯁꯅꯔꯣ ꯈꯨꯜꯇꯝꯅ ꯍꯜꯋꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗꯤ ꯃꯁꯥꯗ ꯑꯉꯛꯄꯅ ꯊꯟꯈ꯭ꯔꯦ꯫ ꯁꯨꯛꯁꯥ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯂꯝꯕ ꯑꯁꯤꯗ ꯃꯁꯥꯗ ꯊꯥꯖꯕꯁꯨ ꯉꯝꯖꯗꯦ, ꯑꯉꯛꯄꯁꯨ ꯄꯣꯛꯏ, ꯑꯃꯨꯛꯁꯨ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯂꯥꯏꯈꯝꯇꯣꯟꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒ ꯂꯣꯏꯅꯅ ꯂꯥꯏꯈꯝꯇꯣꯟ ꯃꯥꯒꯤ ꯄꯣꯛꯐꯝ ꯍꯧꯔꯛꯐꯝ ꯁꯅꯥꯈꯨꯜꯇꯝꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯆꯤꯟꯕꯥꯜꯗꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛꯇꯝ ꯁꯖꯤꯛ ꯂꯩꯃꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯏꯕꯨꯡꯅ ꯄꯥꯝꯖꯕ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯗꯣ ꯅꯆꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯊꯨꯡꯍꯟꯕꯤꯌꯨꯀꯣ꯫ ꯃꯥꯕꯨ ꯃꯤꯔꯛꯇ ꯇꯤꯜꯍꯟꯕꯤꯗꯨꯅ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯏꯕꯨꯡ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯗ ꯀꯣꯔꯧꯅ ꯆꯪꯈꯤꯕꯒꯤ ꯉꯥꯡꯉꯥꯔꯅꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯁꯖꯤꯛ ꯂꯩꯃꯅ ꯀꯣꯔꯧ ꯃꯥꯅ ꯆꯪꯂꯝꯗꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯅ ꯅꯤꯡꯊꯤꯖꯔꯕꯁꯨ ꯁꯖꯤꯛ ꯂꯩꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠ ꯃꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯍꯤꯡꯗꯁꯨ ꯇꯤꯟꯉꯝꯗ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯌꯣꯡꯉꯝꯗ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯖꯁꯅꯨ꯫ ꯑꯁꯨꯝꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯖꯤꯛ ꯂꯩꯃ, ꯂꯥꯏꯈꯝꯇꯣꯜ ꯑꯃꯗꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯁꯅꯔꯣꯛ ꯈꯨꯜꯒꯤ ꯑꯉꯛꯄ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯏꯇꯤꯟꯈꯤꯔꯝꯃꯤ꯫